ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯣ ꯑꯩꯁꯤ ꯄꯦꯜꯍꯧꯗ꯭ꯔꯦ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯅꯣꯟꯖꯗꯨꯅꯁꯨ ꯍꯥꯏꯖꯔꯕꯁꯨ ꯃꯥꯅ ꯉꯝꯗꯅ ꯆꯠꯈꯤꯅꯤ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯗꯅ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕ ꯈꯥꯝꯃꯒꯁꯨ ꯇꯥꯕꯤꯗ ꯍꯜꯂꯛꯈꯣ ꯍꯥꯏꯕꯁꯨ ꯊꯧꯁꯥꯕꯤꯗ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯕꯨ ꯅꯪ ꯑꯩꯅ ꯈꯥꯝꯃꯨꯕ ꯉꯝꯕ꯭ꯔꯥ ꯊꯥꯗꯒꯤ ꯆꯍꯤ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ ꯁꯈꯦꯟꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯃꯊꯧ ꯉꯃꯪꯁꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯆꯤꯟꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯂꯩꯇꯦ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯁꯈꯦꯟꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯎꯗꯦ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯗꯨꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯒ ꯂꯩꯔꯤꯕꯅꯤ ꯌꯥꯏꯁꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯍꯤ ꯃꯥꯡꯈꯤꯕꯒ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯦ ꯃꯦꯗꯤꯀꯦꯜꯒꯤ ꯐꯤꯜꯗ ꯍꯥꯟꯅ ꯅꯣꯂꯦꯖ ꯈꯔ ꯂꯩꯈꯤꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯥꯕꯨꯡꯅ ꯁꯦꯟꯅꯔꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯔꯦ ꯄꯨꯟꯁꯤꯕꯗꯤ ꯃꯥꯒꯤ ꯀꯦꯁ ꯂꯩꯕ ꯃꯇꯝꯗ ꯈꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯌꯥꯏ ꯄꯨꯟꯁꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯍꯣꯕ ꯂꯩꯇꯦ ꯃꯄꯥꯕꯨꯡ ꯂꯧꯖꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯅꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯃꯊꯟꯇ ꯗꯤꯁꯤꯖꯟ ꯂꯧꯗꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯁ꯭ꯇꯥꯐ ꯅꯔꯁ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯩ ꯑꯌꯨꯛꯇꯅꯤ ꯊꯕꯛ ꯆꯠꯅꯕ ꯃꯇꯝꯗꯨꯗ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯏꯔꯩꯅ ꯃꯆꯥꯅꯤꯕꯨ ꯀꯧꯔꯛꯏ ꯌꯥꯏ ꯕꯦꯝꯃ ꯅꯣꯏꯕꯨ ꯂꯥꯛꯑꯣꯅꯦꯍꯦ ꯄꯨꯡ ꯁꯥ ꯌꯧꯈ꯭ꯔꯦꯅꯦ ꯑꯅꯥꯗꯨ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯐꯨꯔꯤꯠ ꯋꯥꯏꯠ ꯀꯂꯔ ꯑꯃ ꯂꯤꯠꯂꯤ ꯐꯅꯦꯛ ꯚꯥꯏꯑꯣꯂꯦꯠ ꯃꯆꯨ ꯑꯃ ꯁꯦꯠꯂꯤ ꯁ꯭ꯂꯤꯡ ꯕꯦಗ್ ꯑꯃ ꯌꯥꯟꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯗꯨꯅ ꯂꯥꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯏ ꯍꯣꯡꯂꯤ ꯁꯛꯇ ꯆꯨꯗ ꯏꯟꯈꯠꯂꯛꯄꯒꯤ ꯃꯁꯛꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯖꯕ ꯄꯣꯛꯏ ꯍꯥꯟꯅꯒꯤ ꯏꯀꯦ ꯀꯦꯅ ꯂꯩꯖꯕ ꯑꯅꯥꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯏꯃꯥ ꯑꯩ ꯇꯝꯆꯥꯅ ꯊꯤꯜꯂꯝꯕ ꯌꯥꯗꯣꯏꯔꯣ ꯀꯣꯂꯦꯖ ꯐꯥꯎꯕ ꯈꯪꯗꯦꯅꯦꯍꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯃꯃꯥꯅ ꯀꯧꯈꯤꯕ ꯑꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯐꯥꯎꯕ ꯀꯪꯍꯟꯗꯅ ꯁ꯭ꯇꯦꯌꯔꯗꯒꯤ ꯍꯦꯛꯇ ꯆꯦꯟꯊꯔꯛꯏ ꯕꯦꯝꯃ ꯅꯪ ꯊꯤꯜꯂꯝꯃꯣ ꯍꯥꯏꯔꯣ ꯍꯣꯏ ꯇꯝꯆꯥ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯣ ꯍꯣꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯐꯅꯤ ꯀꯨꯏꯖꯔꯣꯏ ꯑꯣꯖꯥꯒꯤ ꯌꯥꯊꯪꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯥꯏꯅ ꯑꯅꯥꯕꯨ ꯀꯣꯂꯦꯖ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥꯕꯨꯡꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯦꯕꯤꯟꯗꯨꯗ ꯆꯪꯂꯛꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯂꯩꯌꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯍꯤꯗꯥꯛ ꯂꯩꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯊꯧꯔꯣ ꯒꯥꯔꯤꯅ ꯃꯔꯣꯜ ꯑꯃ ꯆꯦꯜꯂꯤꯕ ꯍꯤꯗꯥꯛ ꯂꯩꯕꯁꯦ ꯅꯪꯅꯗ ꯑꯗꯨꯝ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁ ꯄꯦꯁꯦꯟꯒꯤ ꯃꯤ ꯂꯥꯛꯍꯧꯗꯕꯩ ꯇꯧꯕꯅꯤ ꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯤꯗ ꯂꯩ ꯑꯩ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯝꯇ ꯆꯪꯉꯝꯃꯨ ꯀꯩꯗꯧꯕꯅꯣ ꯇꯞꯇꯩ ꯐꯨꯔꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯆꯪꯉꯔꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯀꯥꯏꯗꯩ ꯆꯩꯅꯣ ꯁꯣꯔꯣꯛꯇ ꯈꯨꯜꯂꯣ ꯌꯥꯔꯤꯁꯦ ꯑꯩ ꯆꯪꯉꯛꯑꯒꯦ ꯊꯝꯃꯨꯀꯣ ꯆꯤꯡꯁꯤꯜ ꯉꯥꯏꯕ ꯑꯣꯏꯅ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯔꯁ ꯗꯣꯛꯇꯔ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯏꯟꯁꯨꯔꯦꯟꯁꯀꯤ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯜꯂꯝꯃꯨ ꯗꯣꯛꯇꯔꯅꯁꯨ ꯄꯦꯁꯦꯟꯒꯤ ꯑꯦꯇꯦꯟꯗꯔꯁꯤꯡꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯣꯏ ꯐꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯁ꯭ꯇꯥꯐ ꯈꯔ ꯂꯧꯕꯒꯤꯗꯣ ꯑꯗꯨꯁꯨ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯃꯇꯝ ꯑꯃ ꯂꯦꯞꯊꯣꯛꯅꯕ ꯇꯧꯔꯁꯤ ꯁꯤꯁꯇꯔꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯅꯕ ꯁꯤꯜꯂꯨ ꯑꯗꯨꯒꯤꯕꯨꯗꯤ ꯔꯦꯗꯤ ꯑꯣꯏꯔꯕꯅꯤ ꯁꯥꯔꯒꯤ ꯃꯇꯝ ꯑꯃ ꯄꯤꯕꯤꯔꯒꯗꯤ ꯌꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯖꯔꯛꯑꯒꯦ ꯍꯣꯏ ꯃꯈꯣꯏꯁꯤꯡꯗꯨ ꯊꯣꯛꯈꯤꯕꯒ ꯊꯣꯡꯂꯣꯝꯗꯒꯤ ꯑꯩ ꯑꯝꯇ ꯆꯪꯉꯛꯀꯦ ꯂꯥꯎ ꯁꯤ ꯐꯝꯃꯨ ꯂꯥꯎ ꯍꯤꯗꯥꯛ ꯂꯩꯔꯨꯔꯕꯣ ꯅꯪꯕꯣ ꯄꯤꯔꯝꯃꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯄꯥꯏꯔꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯦ ꯗ꯭ꯌꯨꯇꯤ ꯃꯇꯝꯗꯒꯤ ꯍꯦꯟꯗꯣꯛꯑꯒ ꯂꯩꯔꯝꯒꯅꯨ ꯅꯁꯥꯗꯣ ꯏꯄꯠ ꯄꯠꯊꯔꯤꯗꯣ ꯑꯩ ꯆꯠꯂꯣꯔꯥ ꯄꯦꯁꯦꯟꯒꯤ ꯔꯥꯎꯟꯁꯤꯡꯁꯨ ꯆꯠꯂꯝꯗ꯭ꯔꯤ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯗ꯭ꯔꯋꯔꯗꯒꯤ ꯄꯦꯄꯔ ꯕꯦꯒ 2 ꯄꯤꯔꯛꯏ ꯀꯩꯅꯣ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯆꯥꯎ ꯍꯣꯏ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯑꯩ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯐꯅꯤ ꯁꯥꯔ ꯆꯠꯂꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯆꯤꯡꯁꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯔꯛꯏ ꯅꯨꯄꯥ ꯑꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯪꯈꯥꯏ ꯑꯃ ꯄꯨꯈ꯭ꯔꯕꯅꯤꯅ ꯄꯨꯟꯁꯤꯕꯗꯤ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯈꯔ ꯀꯣꯝꯖꯔꯦ ꯃꯆꯥꯅ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯇꯥꯔꯛꯅꯕ ꯁꯤꯟꯈꯤꯕꯁꯨ ꯃꯥꯅꯅꯤ
Matamduda mana wakhiba mayam adu mahi yanjare haina haraujari. Ayuktu machani thadokraga iraiga punsibaga su chaktoklaba matung punsibadu TV yengli iraina fi mayam adu puthokduna yengduna lei. Irai nangna nungti numi khudingi fi puthokduna sanarisibu nangba ngang moiningabo. Karinoda fi yengba phawba heng silisibo. Aibu wa maigi tawrambani ne. Kai matangi no yaigi matangdani. Namit yengdana loikrabani aina haijaba chaturabani. Jahi budi nauribani yaisu chingsalsu. Ada masa masagi mafam masu khangjare. Yamena dumdam tawdana tawbasu aidi kaya pamni. Aduna ne moimi yamba sagai chawba kangugini. Karigi jahi nawbano aina imagu puna lainingabani. Namaula asu thabak chatke hairakani ne amha adum tani ne. Thabak to asakuina su tawre. To kahaibada amang nangai khiroi duijalo. Ato bangang singa manadabani. MA Science fawba tamthadana wakraba thabakse pami haidana tawjari basini. Salary su yamna phanguba natene. Hoida mana pamaga budi adum tasusanuda. Aduna mu kona khanase. Numina phabu mayeng. Aduga lekai mau ahum mari tawraga chanaba tawse. Haidana loikrabani aina. As Thuida mama. Taptharaga leba yapote. Si haramlaga makuta fi mayamdu paiduna changkhre. Pung ahum tarakpa dwaida anadu college ki getudagi khara chathoklaga mabungbungaiduna lei. Tumina lambiduda yengduna leiringai nupa amagi khonjelda mabu kaurei. Ana tai adubu khumde. Toina taduna leiraba khonjelni wari saningba pokte. Tana khumdabase nana pangi haibanigo. Kai leiraga. Haimandana ikairaba. Haira no dudi. Haidabasu amuk yaroidariba tawrise. Anana pakhumbiba nangdringai magi manakta yaigi garidu thausilakpana hali. Adu phawba nupadu chathokiba tawde. Yaidu garidagi kumtharaga nupadu da haifet yengi. Aduga anada onsinduna hairei. Sislo. Noi hero ro. Aina ngang bai buwa thadrisidi mawung taba nupa ama leibasinanidana. Nupa dugi wadu tabada yaidi sagutkre. Taugalon bebarsu iwad wali haiba yai khangi. Adubu mamang magtada kaisu khandan laknarakpa aduda nupa dugi manakta sangsinduna hairei. Nangkanang. Nangdi kanano. Ithak thongbo ikha thaba mida ngangada buwa khango. Aise nakha thaba ngangmanro. Ha. Nangna koiri nupisidi aigi lengani aduna nangsu chamane. Tamcha sasilau. Anana nganglibadu takhidre. Nupadugi wadu tabada yaidi pinglaukre. Tumileramba makutu khutum tasinduna nupadugi mamainakna thangjilakpaga. Sagenba. Yaigi thangalamba makutu nupadugi mamai yaudringai lepkhre. Tawrakliba mingdu tabada. Mamanaba ahum mari ngasaidagi kumhai yengduna lerambani. Yaina phugi tawba mahungdu urakpada nupadugi manakta chansilai. Thamo akhoi soikre khuti yaubigano. Sagen sislo. Ase hairaga mamanabadu puduna chatkre. Anadu ngasaidagi ipapa khana lerambani. Sakhen bana chatkhibaga mapungdo onsinduna hairei. Tamcha sislo. Kakhalo. Ani du lambida tumin leinai. Mayum yaramdaida yaina machanupida hangai. Kanano hujukido. College puna taminabani. Nangonda sumaina smiyadro. Aduga kaidawbagi engonda haidriba. Soikre. Bema, nange sunba jagada mina khudong chaba lohangano. Nanga machana trabani. Hokiba punsida wakaduna pendana leiraga. Nangbo amu hanagi punsida puro haibayar. Afabasu fatabasu animag lesson ngagtani. Adubo afaba khaktang luksilo. Fatabadudi lamna thamo. Ay hospital jalokini. Imaga fazana leramo. Hoi tamja. Jangu jalo. Machinda ngasai haikibani duty matam phawba khak layo haidana. Adubu nungtigi thabak halaga hospital chatpagi haina yuaikibagi anabu thilamaga lakpani. Morning shift, evening shift taba kangbuga
Naita taba staff singa sindoknaba matam oibagi mi kaya leiba ude mayumda duty loiraga hanakhibagi hek changlakpaga chungsal hana tumin yengi warta su ude chatkhrazala haina sukhali chatladi mangona nungtigi message soirabasu adum tharambani adubu ngasidi khesu khairaktabaduda yaidu chungsalbu koithi thirei umalaktabaduda makhadana yengludre fazaba thabaksu oide awuba mana uraga phone oina tawrage haina magi cabin lomda lakpada ure chungsalna ward lomda chenboi chatboi tawduna lakbadu yaidu chungsalna yoraktringai manakta sensilaga mana hana hangi kedorage thumlakte madugi mahut makhut oi thangbada goch bende samana pulabya silebadu thangatuna yaidu ulei madu bada yaina si kedorage iga thoi sikagino impulse na yaidu mamituna koibadu haifet yenglaga chungsalgi khudangdu paiduna roomda pusinbirei aduga vaccine leibaduda chungsalgi makhuttu mana paibiduna isingda chamthokhali betadine solution de loraga makhudu mahamdokpi loiraga tissue paper ahum mari lauduna chungsalgi makhuttu tamna tamna taithopirei ngasai makhai animaktu wanganadabani makhutu I khara lepkhibaga bandage ama drawer dagi lauthokduna tamni yapsinbirei ngasai dagi tumin leiramba yaidu hojiktada chungsalda onsinduna isau tawrei thabaga ma tawbada nathau tabasu adum tawsili nathaudu khakta woragari ingna tamna tawbada nangna bathaga ngatani hatu tawrabani na sisoi kaisari se kaisu gam sokusuna tabasida ngarangsu needle prick tawi aduga ngasisu itabda amuk thoali hayengdi laanu hairo nangbu nasagi khidasu khalu kaidorage hoiba matung dawraroiba yaina chungselbu sofa duda phamalaga mana floor duda khurukulaga chungselgi makhutu tamna paiduna nungsina yenglaga kaurei chungsel mina hainingba ngangneba ngangsano madu engonda kesu thidokte nangi nasada chaina machirama phawbada nangondagi aini hena wai maruwaina nangonda waba pibada ai tumina lonthokta saraga leibasu ngamoi sokpadi nangi hakchangda adubu chainadi aingondana heli nangonda aina ngangi chagi mayamse nangbu sokaningdabani khuttilikline yatba musal machana yatbase dakham chawna leitrabasu pitna mahujena magulaina chaina phawbani si horen chukpada loiduni si hairaga chungsalgi makhutu tamna nanbiduna yaigi makhut aniduna paisinbi yai asuk nungsiba khutsida nangna thawaidaba mayauna nungtigi sogalise aibu sitabani haina lawi loirakpada thokpa mekta ngangaeba phagina di aina haisi kitang sokpa oirasu ai nungaiti nangna isingphau thengbada nakhutsi nungaitadana nangna tawdawdubada ai nungaiti hoiba si sogalaraiba ado ai amuk thawage kainu aina si dana muk chelaise nangna line da hanbado adu nungaitina line kainu nisibo nangdo amada muk chat tawbada waramani tawbani sidi thawni waina hundokpa yaroida chalo dress hongdoro ai ngairamage hoi numidang wairamduda chungselama thanta line chatkhibadu nungaitabagi mangai hakphaw pothadana chelakhibani garidu getudagi thagdoraklaga gari manaktuda makhum karanchana leptuna phone adu yenglaga chungsal ngaiduna lei chungsal manak yausilakpaga phone du pocket hapchinkhiduna gari gi thong adu hangdokbirei chungsal kakhatuna gari da phamkhre masu driver gi situda kakhalakduna seat belt adu fajina seat belt du fawai gi torakpada ure chungsal na phone da warisana duna leirambadu hairudre chungsal da mano aina seat belt du lamduna fajinbirei chungsal du yaina manakta khangnak silakpaduda masadu haifet khangi matawduda yaidu noklaga machina tapna hai sakta asiga khangduna ga sudawri gari du thakba hawbaga phone du suthamkhre kanano imanabini oh kasuga ruba thabak leite kona leite mirror do haidaganu ingi as hoi room yoraga fazana potharo ai horen call tawraki rain fawba thinbiramlaga masumayumda lakle
Room yaubaga seluba dress tu hongdoktuna mafam chana thanamaga bathroom da changkhre. Loibaga chakhom da muk changaktuna mamaga machanupiga harau harau wari tawi. Chak toklaba matung thabuk loisinaramaga magi room da loina changnakhre. Anasu room da changaktuna charge toriba phone adu tamna paikhatuna WhatsApp changaga ahanba message pin tawduna thamliba adu changduna thaina sakhina mabulai jagi manakta leiringai tharamba message sing adu amangna hona na pari. Ana nangda sagen se afaba minati nangbu mi atopada sina thokpa ngami baise afabadi wara nang ingonda saugunuko nangonda soktana bhonabada ai thabakta tawkhibani nang mafamduda safe oina lehengani nang tam chalaaga nangbu lawba lakhani adu phawbadi nang warsu wana ngai ko aidi nangi namangda amukhana lepa ngamgani thajatre nangna class 12 loibado ai ngai ningbani adubu aigi rasina nangbu mo inakta lehenba ai ngamdoba manjre. Ana bema nangda sakena nangbudi yam nungsibani nangna da sakena na kana kawbado ai ngasidi tanil nangi birthday numitki nangi hana na hangdokhibo masak khangdaba gift tu so aina purakhibani. Ana ai soikre message to nong phadok changduna parui sakhen buning singlakpa madamda ngasina so heli anana sakhen buning singbasi ingaw ngawna irang lang na laijaramba anadu ai khidre makhata na phone adu otuni yengludre numichupa tumdana yenglubada sakhen mabu niksingbana helani somde chungsel su thabak loisilamlaga phamung changakbada phone do hani yengi yaigi call di lairadana message sama phawba leramdabaduda maram chadana khoidau sagatkhre ngasai hairambani horen call tawrake haina pungdu safana thengle phone do phamung duda lagdana hekta langthoi floor da langthokpa oiragadi kairadabani phone du su kaheningdriba haibadu oiramale mon lauba phamung duda oina tainare hanni yengludre phone dugi thokpa ma laijarasu no khanna phamung duda hitharakduna machindu paithokduna magi thokpa male kuide phone du ringkhingai athengba kanana sumangonda call tawrakadabanati yainatana call lagle khangla phawba phone du paide miss call ani lera phawba chungsela khangdaba saraga leikhrabasu nakalgi bet leiribi agude rington du taningdre hiblambadagi fukhawgalaga chungselda haire chungsel nang tasengna nana du pangaba kaidorage phone do inane off toksindu pamdradi amta setpai khalaga ne asaida khanawro chalo company gi rangani tawbani pilabani heidi angang machani koina bhorapoi sindu yamali aguna makha tarakdringai chungsel phone do paiduna balcony rom da thorei yaigi miss call ahum lerami ngairudre amuk tawrakpa number du da call tawsili pairakpaga somdagi hello fa haiba nangdringai chungsel nei saw na hairei kaidoi phone tawreino irombaga chabro ngase fifi kam lerami sibo aisu miss da bayam haiko nang kainjang jage khangge kawre yaidi somna nokningle khangi maso mana call tawrudabagi ni haiba kaida lerino sorok te jagoi sari panadam fazani ai bulaga yengsirane yai haune tumage yare ngai komi phagi dawni sornoba ai pending leba thaba khaido losinaba dawbada khara thengdokre mel mayamdo chi amuk tawdan leithore aduineba chungsel khangi yaido thaba khara dam chele haiba koina sawba ngamdre nupa mangonda call tawraktabagi wada sunade halaga yum yore kholena moral mata sairakte adudi nangwersu dum samdaba call oina tawragina tawba aduda lorakpadu dum thengdokraba sawranoba ko sawdreda kaide sawunga manege haura kanu kona off tamjilaga tumsakisane ha tok jahurage atu thamaro pungsi thengi phajin tum thoko ai sayeng hairage hoi adudi thamaro thame ko hoi mi thame yai asas thamne